local area development fund chahiye amage manung da lupa crore ani ne hairiba fund ase fazana season avataragade sports complex sitan sugumba tanatana tongan facilities kaya ama develop tawada sumsoi shoidana achouba mai pakpa mo igani Kendra amagi pitharakliba local area development fund asi local MLA adugi maranai nungai thoknabagi nate MLA adugi khuthangda prajagi yaifanaba pitharakpa fund ni masi khangna MLA singna niyam chumna Sijinnarabadi Kendra khudingmak chaokhatpa ngamgani haina Ketrigao Kendragi MLA Sheikh Noorul Hassan na fongdokre wafam asi MLA local area development fund namadi Sheikh brothers na funding tawduna laikhidraba Sheikh brothers ki apokpa Sahazabam Nur Muhammad ki mingda semkhiba vision Ketrigao gi manung channa ngarang Ketrigao Iril Mapal Youth Club KIYC Multipurpose Sports Complex sangabagi thoramda fongdokhibani thoramadagi sarukama oina KIYC Football Turf Ground Community Hall Badminton Court KIYC Club Building Residential Football Academy Walking Track KIYC Open Gym KIYC Information Technology Center cum Library Sheikh brothers na miyamda kudol tamki thoramadda MLA Noorul Hassan na haikibada local area development fund asi chahi amada lupa crore anini masisu one time the payment tawrakpa natte installment oina marirak pibani hairiba multi sports complex asi semnaba haiduna haukiba chahi inglisingani kundagi vision amaga loinana jatra hunkibani complex asi semnaba honabada lupa crore ani makhai hena changki hairi loinana laingakna prajagidamak thadarakliba local area development fund aduda Sheikh brothers na award pahaplaga miyamgi yaifanabagidamag kutsinnabani local area development fund asi mamangda MLA oiramba miyoina aranba lambida mawong maril naidana Sijinnarambana Kendra asi chaokhatpa thintharambani haiki mahakna makha tana hai yamna lairaba state ama oibana pirakliba fund khara asi niyam chumna Sijinnaragadi Kendra khudingmak yamna thuna chaokhatpa ngamgani loinana masagi frit khauda haina thokpa taragadi Kendra adu chaokhatpa ngamloi miyamda khutsinariba sports complex asida tongan sports category da chahi mapangi angangdagi hauraga senior faubana sanaba yagani loinana sports complex asina piriba khudong chaba singasi Ketrigao gi miyamna lauraga Ketrigao asi Manipur khakta natana India bo malemda saktakpada thodang lominasi haiki drug free society ama oinabagidamak mahaki apokpi amadi mayamba ahalgi lamjing lamtak makhada complex asi sagatuna miyamda khutsinaba haiki thoramadda Alhas MD Nur Rahman Sheikh IFS Ambassador of India to Lebanon na haikibada makoigi laikhidraba apokpa Nur Muhammad na chaokhatpa khunai ama oinaba manglan mangjaramki madubu thabakta onthoknaba mahaki family gi maikaidagi ngamjaba khara miyamgi damak kathokpani haiki thoramadda KIYC club tagi national amadi international thakta sanakhiba amadi Englishing ama chamapan humfuhumdoi club asina safonglakpa ahanba football team na chingbada khudol potpi duna pukning thogatki environmental and climate activist Anis Ahmad na luchingduna KIYC complex ta uchara kayasu thaki thoramadda Sheikh Abdul Hakim MCS Hassan Husne Banu Chairperson Sheikh Babu Macha Memorial Trust SBMT Ketrigao Maitai Pangal United Clubs ki executive sing yauna miyoi kayasu sarukyaki development fund yamna meticulously fazana season avataragade sport complex tanatana crore ani ga lakhara hairiba sida season nei asum tawna hairiba local area development fund chahiye amage manung da lupa crore ani ne tawbata crore ni se one time pi hairiba fund ase fazana season avataragade sports complex sitan sugumba tanatana tongan facilities kaya ama develop tawada sumsoi shoidana achouba mai pakpa mo igani complex sitan sugumba tanatana tongan facilities kaya ama develop tawada sumsoi shoidana achouba mai pakpa mo igani from the local area development funds taseng hairagadi kadai wai the season of no hairagadi khoigi mawong marin nai da mawong da hana na season arami ba hana gi Ketrigao gi itihas yengjaraba kanda hauge previous khoigi MLA sing the terms in the local area development funds karam mena kadai wai the season ki se fazana scrutiny torpa taragadi audit torpa taragadi madu kitang wagadra thi badai je khanjai namasi fazana pirai se MLA gi natia praja makhai gi yaifananabagi MLA gi kuthang da pirakpani hairiba paisa se praja gi na accountable oigadori se praja du oigadori ba ana praja na somasgumba makhai haidagi tungan ba goigi rights adagi tungan ba duties responsibilities makhai se punna khangaga chamina ragadi MLA local area development fund amadi tungan ba haide fund ma'am laiba sunate koi rise yamna lairaba financially
crunch situation face to badum la state ama khang nei adum oina maksu hirak leba fan khara se fazana maram chumna sijinnaragadi akhoi kendra punamaga se chokhatpa kanda yamna thunna chokhatpa yagani amse sab sab thaza sab etrigauna manipur saktak pada amadi india represent over kanda chauba fida ama kanbang amna bagi pandamda haiba ai vision document 2020-21 da release to ke badum vision ketrigau haiba adai yaw kheba adugi saruk amoina masi sinnaw muke sek brothers ai yamba handi lamjing amta makhada imagi miyeng makhada imagi puta makhada lehidraba layo draba ipa maming da kathok churaga koina ningjarakpa haibade koina pamjaba dum laba international level da kamaina manipur bu sakta kane kramaina koi hi marakta hena cohesive hoiba coexist over peacefully coexist over amadi tranquility of the peace leiba dum laba samaj ma semta natana drug free society koina na bo honaba youth makhai inap talent makhai step tawraga henna mong marin taba mekairom da pubi anana bi pananda hariba multi sport complex se miyam da kasan zabani haiba मागी एमएलए डेवलपमेंट फंड अदुगा कोई सेक्टर स्टाम कई सेविंग्स की तवगा कोइना असि प्रोजेक्ट से मयाम ने कथोपगी फंक्शन तौजबने कोई इपा लेखिद्रवा इपा साजबम मोहम्मद की मिंगदा कथोपा अदो हरिबा मल्टी स्पोर्ट्स कॉम्प्लेक्स सी आइसु शामला बजे एम्बेसडर वन लेवल दा लेबने अदो हम गयाम चले यूएस चले यूरोप तो हम चले गल्फ कंट्रीज मथां मथां हम योरे अदो मणिपुर लापू मतम से दिंग साइ की मणिपुर की कंपेरेबल होय बो खनि ला याय दि मपान की लम न तौर दुगा खै की तौर से करी करिम फिबम न करम फील्ड द कंपैरिजन तबु यानी हाइबन चिंगम मखै दो मसि हाय खने पी ngै दगी स्कूल तम मतम दगी होना केवाईसी फील्ड से दम 1963 दगी लेप क्लब नि अद मसिदा लाकना फुटबॉल सानदना दगी अमा मखन मखागी स्पोर्ट्स खै पार्टिसिपेट तौरे अदु ओरगस इंफ्रास्ट्रक्चरल कैपेसिटी अदुगा फैसिलिटीज के फतबा हाइतारे अदम मसिदा कोइना विजन खेट्रिगा वेना इनाउना 21 दा रिलीज तौखिबा विजन अमा तो मयामना मदुदा याम फजना वर्क तौबा अदि प्रजा की याम फजबा सपोर्ट लाई तो मरवन खै लेकाई सिगी खेट्री अवंग लेकाई सिगी प्रजा मखै अदगी खेट्रिगा होगी वेना पुलब वेना अदुदा नतना मणिपुर के सो वेबा चौबा आइदि फिल्म नंगाय वेबा पोड अदुगा सिगी मयाम मांगदा थोक्तना लेरे अदम मसी आइदि वर्ल्ड क्लास नेन दम हाइबी है रमदी टॉप लेरिबो कंपनी सी मासी ग्लोबल स्टैंडर्ड्स मेंटेन तौबा कंपनी ना साबनी केरला की कंपनी मना अदगी बैडमिंटन कोर्ट लेरिबा टेबल टेनिस की लाइब्रेरी लेरिबा अदगी फुटबॉल एकेडमी लेरिबा हरिबा मयाम सेमरोम धारा के दिखदमेना नौ न इंखलेबा यूथ मखैगी मयगी से ड्रग यूजर अब्यूज ते कन्ननबा अदगी स्पोर्ट्स फैसिलिटी मागी स्पोर्ट्स टैलेंट मखै हिंगरनबा एजुकेशन द माई एन ओनसिलगा माई अफबा मी चंगचंग लाव मी है दु ओइननबा समाज लेरिबा नुक्सी जानबगी अदगी पीस एंड ट्रैंक्विलिटी हिंगरनबा लमसिगी ngसागी वैल्यू हिंगरनबा अदुगा मणिपुर बु वर्ल्ड की मैप तमु हेना फजबा मोंगदा रिप्रेजेंट तौनबगी मीन्स मने ना कोई मसि लोई अदुगा कोइना पब्लिक टू बिल्ड तौजनी सी हारिबा फैसिलिटी सी लाइफ तबयु अदुगा स्पोर्ट्स दा अदगी एकेडमी होजी फुटबॉल एकेडमी खंगे अतोबा वॉकिंग ट्रैक को खंगे लाइब्रेरी बु खंगे हर में हम दो मसिगी फैसिलिटी सी में हम बिल तौरगा मणिपुर बु ममिंग चटपा याम सखुत पलम हाइबदु ओइना बहना बदा खेट्रिगाव की एरिया दा लेरिबा केवाईसी केवांग काई दा लेरिबा सुम फैसिलिटी सी में हम नसु हेना मसि पॉपुलराइज तौबा डिजिटलाइज तौबा बदो के में हम की अनिंग पाम बने ना इसाइ थम